ꯋꯥꯔꯤꯁꯤꯡꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯕꯤꯕ ꯃꯌꯥꯝꯕꯨ ꯁꯟꯗꯛꯀꯤꯔꯣꯝ ꯂꯩꯀꯥꯏ ꯈꯨꯟꯕꯨ ꯎꯠꯆꯔꯤ꯫ ꯑꯍꯥꯟꯕ ꯑꯃꯗꯤ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯥꯊꯣꯛꯆꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯕꯤꯅꯔꯁꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯍꯥꯏꯕ ꯑꯁꯤꯗ ꯑꯍꯜ ꯑꯁꯤꯅ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ. ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯈꯪꯗꯕ ꯈꯔꯁꯨ ꯂꯩꯀꯣ꯫ ꯃꯐꯝꯁꯤ ꯃꯤ ꯂꯩꯅꯕ ꯉꯝꯗꯕꯒꯤ ꯆꯠꯅꯈꯤꯕꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯄꯥꯕꯨꯡꯗꯤ ꯃꯇꯝ ꯁꯥꯡꯅ ꯑꯁꯤꯒꯨꯝꯕꯁꯤ ꯃꯥꯌꯣꯛꯅꯔꯒ ꯂꯥꯛꯂꯕꯅꯤꯀꯣ꯫ ꯌꯦꯡꯉꯨ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯕꯁ ꯑꯁꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯦꯛ ꯑꯁꯤꯅ ꯂꯪꯕꯗ ꯃꯈꯣꯏ ꯃꯥꯡꯈꯤꯅꯤ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯟꯅꯔꯛꯂꯤꯕ ꯕꯁꯇꯨ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯆꯦꯛ ꯑꯗꯨ ꯂꯪꯁꯤꯟꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯃꯥꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯗꯤ ꯑꯉꯛꯄ ꯐꯪꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯥꯈꯠꯂꯛꯇꯧꯅ ꯑꯍꯟꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯍꯧꯖꯤꯛꯀꯤ ꯑꯉꯛꯄ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯝꯗꯧꯅ ꯑꯣꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯪꯒꯨꯝꯃꯤ." ꯑꯍꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛ ꯃꯗꯨ ꯅꯪꯅ ꯍꯪꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ꯫ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯍꯣꯔꯦꯟ ꯂꯤꯔꯒꯦ꯫ ꯑꯩ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯦ꯫ ꯑꯩꯕꯨ ꯊꯥꯖꯧ, ꯆꯠꯁꯤ." ꯃꯁꯤꯗꯒꯤ ꯑꯍꯜ ꯑꯁꯤꯅ ꯑꯁꯨꯝ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯑꯁꯤꯁꯨ ꯄꯟꯊꯕ ꯇꯧꯗꯅ ꯑꯍꯟ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯐꯠ ꯇꯣꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯁꯤꯅ ꯒꯥꯔꯤ ꯊꯧꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯁꯤꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯍꯟ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯌꯨꯝꯅꯤ, ꯃꯁꯤꯗꯒꯤ ꯅꯪ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯔꯣꯏ, ꯅꯪ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯍꯥꯏꯅ ꯊꯦꯝꯂꯒ ꯏꯃꯨꯡ ꯆꯪꯁꯤ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯍꯟꯅ ꯑꯁꯨꯝ ꯍꯥꯏꯔꯕꯗ ꯃꯍꯥꯛꯁꯨ ꯍꯥꯟꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯂꯝꯕ ꯃꯌꯥꯝꯁꯨ ꯈꯔ ꯍꯜꯂꯛꯄꯒꯨꯝ ꯃꯇꯧꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯑꯁꯤꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯑꯍꯟꯅ ꯍꯥꯏꯔꯛꯂꯦ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯃꯨ꯫ ꯀꯨꯏꯔꯣꯏ ꯑꯩꯒꯤ ꯀꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯊꯣꯔꯛꯀꯦ꯫ ꯑꯗꯨꯒ ꯏꯄꯥ-ꯏꯆꯥ ꯄꯨꯟꯅ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯨꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯄꯥꯏꯔꯤꯕꯁꯤ ꯅꯪ ꯀꯔꯤꯅꯣ ꯈꯪꯂꯕ꯭ꯔꯥ? ꯇꯨ, ꯃꯁꯤꯅꯤ ꯍꯤ ꯁꯥꯏ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯣ꯫ ꯑꯁꯤꯅꯤ꯫ ꯅꯪꯗꯤ ꯃꯁꯤ ꯎꯕꯗ ꯉꯛꯄ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯃꯁꯤ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯅ ꯃꯤ ꯃꯥꯟꯕ ꯃꯤꯗꯤ ꯅꯠꯇꯕ ꯅꯪꯅ ꯎꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯊꯋꯥꯏ ꯃꯤ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯏꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯑꯄꯥꯛꯄ ꯑꯃ ꯌꯥꯎꯔꯤꯕꯁꯦ, ꯃꯁꯤ ꯍꯦꯛ ꯂꯧꯊꯣꯛꯂꯒ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯥꯡꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤꯃꯛꯇꯤ ꯍꯧꯖꯤꯛꯃꯛ ꯄꯥꯡꯊꯣꯛꯄꯗꯤ ꯉꯝꯈꯤꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯁꯨ ꯍꯦꯟꯅ ꯇꯥꯔꯛꯄꯁꯨ ꯌꯥꯔꯤ." ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯀꯔꯝꯅ? ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯍꯩꯗꯕ ꯅꯤꯁꯥ ꯀꯌꯥ ꯑꯃ ꯆꯥꯗꯨꯅ ꯁꯥꯟꯅ ꯌꯨꯅꯩꯔꯒ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯆꯣꯡꯊꯔꯒ ꯏꯔꯨꯞꯄ ꯏꯔꯣꯏꯕ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯅꯨꯄꯤꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯀꯔꯦꯝ ꯀꯊꯩꯅꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯅꯔꯝꯈꯤꯗꯦ꯫ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯏꯊꯗꯅ ꯄꯟꯊꯗꯅ
ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯃꯥꯕꯨ ꯇꯥꯟꯅꯔꯒ ꯐꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯄꯨꯝꯕꯁꯨ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯥ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯂꯧꯕꯤꯈꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯀꯅꯥ ꯈꯪꯂꯔꯣꯏ ꯎꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯇꯧꯔꯝꯕꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯕ, ꯃꯤꯁꯤ ꯃꯤꯅ ꯀꯌꯥ ꯊꯣꯛꯂꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯂꯩꯀꯥꯏ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯨꯕꯅ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯈꯪꯖ ꯎꯖꯕ ꯍꯩꯖꯕ ꯀꯌꯥꯁꯨ ꯄꯨꯊꯣꯛꯇꯨꯅ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯑꯩꯅ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗꯨꯗ ꯆꯠꯇꯨꯅ ꯑꯁꯣꯡꯕ ꯖꯒꯥ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯐꯝ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯈꯠꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯥꯜꯂꯝꯕ ꯑꯇꯤꯌꯥꯒꯤ ꯑꯉꯧꯕ ꯂꯩꯆꯤꯜ ꯄꯨꯝꯕꯁꯨ ꯑꯃꯝꯕꯗꯨꯅ ꯀꯨꯞꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯊꯣꯛꯂꯛꯅꯕ ꯇꯧꯕꯗ ꯑꯃꯨꯕ ꯀꯨꯌꯣꯝ ꯈꯔꯅ ꯀꯨꯞꯁꯤꯜꯂꯛꯇꯨꯅ ꯃꯃꯩꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯥꯟꯕ ꯀꯌꯥꯗꯨꯅ ꯄꯨꯟꯅ ꯇꯥꯁꯤꯟ ꯌꯨꯡꯁꯤꯟꯈꯤꯗꯨꯅ ꯃꯃꯩꯗ ꯍꯧꯖꯤꯛ ꯅꯪ ꯑꯩꯅ ꯎꯔꯤꯕꯁꯦ ꯊꯣꯛꯂꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯕꯨ ꯇꯥꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯑꯍꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯛꯏ, ꯄꯥꯕꯨꯡ, ꯑꯗꯨꯕꯨ ꯑꯁꯦꯡꯕꯃꯛꯀꯤꯔꯥ? ꯃꯗꯨꯗꯒꯤ ꯀꯝꯗꯧꯅ? ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯤꯌꯨ꯫ ꯑꯍꯜ ꯑꯁꯤꯅ ꯃꯨꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯔꯛꯏ, ꯂꯤꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯣꯠꯁꯛꯁꯤ ꯐꯪꯂꯕꯗ ꯑꯇꯤꯌꯥꯒꯤ ꯃꯥꯂꯪꯕ ꯂꯩꯆꯤꯜ ꯃꯣꯡꯐꯥꯏꯁꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯗꯣꯟ ꯊꯛꯇꯒꯤ ꯏꯕꯨꯙꯧꯅ ꯂꯥꯎꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯋꯥꯍꯩ ꯈꯔ ꯇꯥꯈꯤ꯫ ꯑꯩꯅ ꯃꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯩꯒꯅꯤ, ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪ ꯉꯥꯏꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯊꯋꯥꯏ ꯑꯗꯨꯕꯨꯗꯤ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯀꯨꯝꯖꯥ ꯃꯇꯝ ꯊꯥꯅꯔꯛꯈꯤ ꯑꯃꯗꯤ ꯁꯤꯖꯤꯟꯅꯒꯗꯕ ꯋꯥꯍꯩ ꯈꯔꯁꯨ ꯇꯥꯛꯄꯤꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯄꯟꯊꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯗꯒꯤꯅ ꯏꯝꯐꯥꯜ ꯌꯧꯕ, ꯏꯝꯐꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤ ꯌꯧꯕ ꯐꯥꯎꯕ ꯕꯁ ꯑꯃ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯝꯐꯥꯜꯗꯒꯤ ꯍꯥꯏꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩ ꯃꯔꯛꯇ ꯂꯝꯕꯤ ꯂꯝꯈꯥꯏꯗ ꯊꯧꯔꯤꯕ ꯕꯁꯇꯨꯒꯤ ꯕ꯭ꯔꯦꯛꯇꯨ ꯆꯦꯠꯇꯕꯗꯒꯤ ꯂꯧꯕꯨꯛꯀꯤ ꯏꯈꯣꯡꯗ ꯇꯨꯁꯤꯟꯈꯤꯕꯗꯒꯤ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨ ꯑꯇꯩꯅ ꯊꯣꯛꯍꯟꯈꯤꯕ ꯅꯠꯇꯦ, ꯉꯁꯤ ꯅꯪꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯩꯒ ꯅꯪꯒ ꯇꯁꯦꯡꯅꯃꯛꯀꯤ ꯊꯦꯡꯅꯈꯤꯕꯁꯨ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ, ꯑꯩꯒꯤ ꯏꯕꯨꯙꯧꯅ ꯑꯩꯒꯤ ꯏꯃꯤꯠꯇ ꯎꯍꯟꯕꯤꯈꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯕꯁ ꯑꯗꯨꯗ ꯌꯥꯎꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯤꯠꯁꯤ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯍꯥꯛꯄꯨ ꯑꯩꯅ ꯎꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯜꯂꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯥꯕꯗ ꯇꯁꯦꯡꯅ ꯉꯛꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯛꯀꯅꯨ, ꯉꯁꯤ ꯑꯩꯒ ꯊꯦꯡꯅꯔꯤꯕꯁꯤ ꯅꯪ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯆꯤꯡꯖꯦꯜꯁꯨ ꯑꯩꯅ ꯀꯟꯕꯤꯔꯕꯅꯤꯀꯣ꯫ ꯂꯥꯛꯂꯤꯕ ꯑꯍꯟꯗꯨꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ,
ꯄꯥꯕꯨꯡ, ꯅꯆꯥꯅ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯧꯊꯣꯛꯂꯒ ꯃꯥꯕꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯍꯜꯍꯟꯈꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯅ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤ ꯋꯥꯗꯨꯁꯨ ꯅꯠꯇꯦ꯫ ꯍꯌꯦꯡ ꯊꯋꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯈꯨꯜ ꯑꯁꯤꯗ ꯅꯩꯔꯒ ꯂꯩꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯨ ꯂꯥꯛꯄ ꯌꯥꯅ ꯂꯩ꯫ ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯀꯔꯤ ꯈꯟꯕꯤꯕꯒꯦ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ꯫ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛꯇꯤ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯂꯨꯔꯤꯕꯗꯤ ꯍꯧꯖꯤꯛ ꯏꯕꯨꯙꯧꯅ ꯊꯥꯈꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇꯤ ꯁꯨꯗ꯭ꯔꯤ꯫ ꯃꯗꯨꯅ ꯑꯩꯁꯨ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯗꯒꯤ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯩꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯤꯒꯨꯝꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤꯕꯨ ꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯉꯁꯤꯃꯛꯁꯨ ꯅꯪꯕꯨꯁꯨ ꯑꯩꯅ ꯀꯟꯕꯤꯔꯤ꯫ ꯇꯧꯕꯇꯕꯨ ꯃꯇꯝꯗꯤ ꯁꯨꯖꯤꯜꯂꯛꯂꯕꯅꯤ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯈꯔꯗꯪ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯅꯪꯒꯤ ꯃꯤꯡꯁꯨ ꯍꯪꯗꯦ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕ? ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ꯫ ꯃꯨꯟꯅ ꯋꯥꯔꯤ ꯇꯥꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛ ꯅꯣꯛꯁꯥꯟꯅꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯍꯪꯕꯤꯕ꯭ꯔꯥ? ꯑꯩꯒꯤ ꯃꯤꯡ ꯀꯤꯔꯟ ꯀꯧꯏ꯫ ꯂꯩꯐꯝꯅ ꯇꯥꯏꯔꯦꯟꯁꯪꯗꯒꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯄꯥꯕꯨꯡ ꯉꯁꯤꯁꯦ ꯑꯩꯒꯤ ꯊꯧꯗꯣꯛꯇꯨ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯂꯤꯖꯈꯤꯗ꯭ꯔꯦ꯫ ꯑꯩ ꯈꯨꯜ ꯑꯁꯤꯗ ꯑꯩꯒꯤ ꯑꯦꯜꯕꯝ ꯑꯃꯒꯤꯗꯃꯛ ꯅꯝꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯔꯒ ꯃꯈꯣꯏꯗꯣ ꯅꯨꯄꯤ ꯃꯆꯥꯒ ꯌꯥꯎꯕꯒ ꯑꯩꯅ ꯅꯣꯏ ꯍꯥꯟꯅ ꯍꯟꯈ꯭ꯔꯣ, ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯖꯒꯥ ꯈꯔ ꯅꯝꯂꯒ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯂꯥꯏꯟꯗ ꯍꯥꯏꯗꯔꯛꯂꯒꯦꯅ ꯃꯈꯣꯏꯗ ꯍꯥꯏꯔꯒ ꯑꯩ ꯂꯩꯖꯍꯧꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯉꯁꯤ ꯊꯥꯊꯥꯖꯗꯕ ꯊꯧꯗꯣꯛꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯔꯦ꯫ ꯑꯍꯟ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯧꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯋꯥꯔꯤꯁꯨ ꯉꯁꯥꯏꯗꯒꯤ ꯏꯄꯥ-ꯏꯆꯥ ꯁꯥꯟꯅꯔꯦ꯫ ꯃꯇꯝꯁꯤꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯇꯧꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯁꯤ꯫ ꯅꯪ ꯍꯪꯒꯣꯏꯕ꯭ꯔꯣ? ꯀꯤꯔꯟꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯌꯥꯅꯤ ꯄꯥꯕꯨꯡ, ꯑꯩ ꯀꯩꯁꯨ ꯈꯟꯖꯗꯦ꯫ ꯑꯗꯨꯗꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯄꯥꯕꯨꯡ꯫ ꯌꯥꯔꯦ ꯂꯥꯎ, ꯏꯄꯥꯒꯤ ꯀꯥꯗ ꯆꯪꯂꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯉꯁꯤꯁꯦ ꯏꯄꯥꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯒꯅꯤꯀꯣ꯫ ꯅꯪ ꯄꯥꯈꯠꯀꯅꯨ꯫ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄ ꯅꯄꯥꯅꯤ ꯈꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯟꯗꯨꯅ ꯀꯤꯔꯟꯒꯤ ꯃꯃꯥꯡ ꯊꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯐꯃꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯔꯤ꯫ ꯀꯤꯔꯟ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯟꯁꯨ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯀꯣꯛꯇ ꯃꯈꯨꯠ ꯊꯝꯗꯨꯅ ꯇꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯍꯤꯞꯂꯤ ꯍꯥꯏꯕ ꯈꯛꯇꯅꯤ, ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯍꯟꯁꯨ ꯈꯜꯂꯤ, ꯊꯋꯥꯏ ꯑꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯃꯛꯇꯗ ꯉꯁꯤꯗꯤ ꯁꯥꯐꯣꯡꯂꯛꯀꯗꯧꯔꯤ, ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯅ ꯊꯋꯥꯏ ꯋꯥꯖꯔꯤ꯫ ꯀꯤꯔꯟꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯈꯔꯗꯤ ꯊꯨꯅ ꯍꯧꯈ꯭ꯔꯒꯗꯤ ꯐꯔꯅꯤꯗ ꯍꯥꯏꯕꯁꯤꯗ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯣꯡꯗꯣꯟ ꯑꯇꯤꯌꯥꯗꯒꯤ ꯅꯣꯡ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥꯁꯨ ꯂꯥꯎꯊꯔꯛꯇꯨꯅ ꯅꯣꯡꯁꯨ ꯖꯝ ꯂꯥꯎꯅ ꯆꯨꯊꯔꯛꯂꯦ꯫ ꯑꯁꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯈꯪꯍꯧꯗꯅ ꯇꯥꯔꯛꯂꯦ꯫ ꯏꯃꯨꯡ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯃꯈꯣꯜ ꯑꯗꯣ ꯇꯥꯔꯛꯄꯗꯒꯤ ꯋꯥꯈꯜꯗ ꯃꯑꯣꯡ ꯈꯜꯂꯛꯂꯦ꯫ ꯑꯃꯥꯏꯕ ꯑꯍꯜ ꯑꯁꯤꯗꯤ ꯃꯁꯥꯗ ꯊꯣꯏꯅ ꯑꯀꯤꯕꯗꯤ ꯄꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯤꯔꯟꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯍꯦꯟꯅꯗꯨꯝ ꯃꯁꯥꯗ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯒꯤ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯔꯛꯇꯨꯗ ꯅꯨꯄꯤꯅ ꯀꯞꯄꯒꯤ
ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯍꯟ ꯐꯃꯨꯡꯗꯒꯤ ꯍꯤꯞꯅ ꯃꯆꯤꯟꯗ ꯁꯣꯛꯇꯨꯅ ꯂꯩꯋꯥ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯀꯤꯔꯟ ꯑꯍꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯇꯥꯔꯛꯇꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯍꯟꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕꯗꯨ ꯎꯕꯗ ꯈꯪꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯗꯣꯔꯤ ꯍꯥꯏꯕꯁꯨ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯆꯨꯔꯤꯗꯥꯔꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯇꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯒ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯀꯤꯔꯟ ꯑꯍꯟ ꯑꯗꯨꯗ ꯐꯣꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯑꯁꯤꯕꯨ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨ ꯑꯣꯏꯗꯣꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯈꯠꯂꯛꯂꯦ ꯇꯧꯔꯤꯁꯦ"꯫ ꯑꯍꯟ ꯑꯃꯥꯏꯕꯗꯨꯅ ꯀꯤꯔꯟꯗ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯀꯤꯔꯟ, ꯀꯤꯒꯅꯨ꯫ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ, ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯇꯝꯅꯔꯒꯅ ꯀꯩꯗꯧꯕ? ꯇꯝꯅꯒꯦꯅ ꯇꯝꯅꯔꯕꯗ ꯌꯨꯝꯁꯤꯒꯤ ꯃꯄꯥꯟꯗ ꯃꯉꯥꯏ, ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯃꯥꯅ ꯆꯪꯂꯛꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏꯀꯣ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ, ꯑꯩ ꯇꯧꯒꯦ꯫ ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯥꯅꯦ? ꯀꯩꯁꯨ ꯈꯜꯂꯨꯅꯨ"꯫ ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯈꯪꯍꯧꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯣꯡꯐꯝ ꯃꯃꯤ ꯇꯥꯗꯨꯅ ꯖꯤꯡꯒ ꯃꯊꯛꯇ ꯗ꯭ꯔꯣꯡ ꯗ꯭ꯔꯣꯡ ꯂꯥꯎꯅ ꯆꯦꯟꯈꯠꯂꯛꯏ꯫ ꯀꯤꯔꯟ ꯈꯪꯗꯨꯅ ꯑꯍꯟꯗ ꯍꯥꯟꯅ ꯀꯤꯕꯗꯒꯤ ꯀꯣꯜꯂꯝꯕꯗꯒꯤ ꯍꯟꯗꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯣꯟꯁꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯍꯟ ꯃꯆꯤꯟꯗ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯊꯔꯛꯏ꯫ "ꯍꯌꯨꯝ ꯅꯌꯨꯝ ꯁꯤꯗꯕ ꯃꯄꯨ, ꯏꯀꯥꯏꯗꯦ ꯂꯥꯏꯐꯗꯦ, ꯍꯤꯗꯦꯡ ꯄꯥꯟꯗꯨꯝ ꯑꯊꯣꯏꯕ, ꯁꯪꯂꯩ ꯎꯔꯤ ꯅꯌꯦꯠꯄ, ꯏꯔꯣꯏ ꯈꯣꯡꯒꯨꯝ ꯑꯊꯣꯏꯕ, ꯌꯥꯏ ꯍꯤꯗꯦꯟ ꯄꯥꯂꯣꯟꯕ, ꯆꯔꯤꯛ ꯄꯥꯟꯗꯣꯟ ꯂꯣꯝꯗꯕ, ꯅꯅꯥꯏ ꯅꯄꯨ ꯑꯩꯍꯥꯛꯀꯤ ꯌꯥꯊꯪꯅꯤ, ꯌꯥꯊꯪꯅꯤꯍꯦ ꯁꯨ ꯁꯨ" ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯨ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯀꯥꯝꯁꯤꯟꯗꯨꯅ ꯇꯟꯃꯔꯛꯂꯤꯕ ꯃꯥꯏꯀꯩ ꯇꯝꯅ ꯂꯪꯁꯤꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅꯗꯨꯝ ꯃꯈꯣꯟ ꯊꯣꯛꯅ ꯌꯨꯝꯊꯛꯇ ꯒ꯭ꯔꯨꯡ ꯒ꯭ꯔꯨꯡ ꯂꯥꯎꯅ ꯆꯦꯟꯈꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯙꯣꯝ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯧꯗ ꯑꯃꯨꯛꯁꯨ ꯁꯨꯃꯥꯡ ꯃꯌꯥꯗ ꯃꯤꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯃꯇꯝꯁꯤꯗ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯀꯤꯔꯟ ꯇꯧꯔꯤꯕꯁꯤꯡꯁꯤ ꯇꯥꯗꯨꯅ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯟꯗꯨꯅ ꯑꯀꯤꯕ ꯈꯥꯡꯂꯤ꯫ ꯑꯍꯟ ꯑꯃꯥꯏꯕ ꯃꯆꯤꯟꯗ ꯁꯣꯟꯕꯁꯨ ꯂꯦꯞꯂꯝꯗꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗꯒꯤ ꯆꯔꯤꯛ ꯑꯉꯧꯕꯒ ꯑꯃꯨꯕꯒ ꯄꯨꯟꯅ ꯌꯥꯎꯕ ꯑꯁꯤꯕꯨ ꯂꯧꯊꯣꯛꯂꯒ ꯆꯔꯤꯛꯇꯨꯒꯤ ꯕꯣꯟꯁꯤꯡ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯅꯥꯀꯟꯗꯒꯤ ꯋꯥꯁꯥꯡ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯊꯦꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯡꯐꯝ ꯗꯝ ꯗꯝ ꯂꯥꯎꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯀꯤꯔꯟ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜꯁꯨ ꯑꯁꯨꯝ ꯌꯥꯡꯈꯠꯂꯛꯇꯨꯅ ꯑꯀꯤꯕ ꯐꯪꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨꯅꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤ꯫ ꯑꯃꯥꯏꯕ ꯑꯍꯟ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯒ ꯃꯥꯅ ꯄꯥꯏꯔꯤ ꯆꯔꯤꯛꯇꯨ ꯑꯁꯨꯝ ꯀꯟꯅ ꯊꯨꯅ ꯂꯩꯔꯛꯂꯦ꯫ ꯃꯆꯤꯟꯗꯁꯨ ꯂꯩꯋꯥ ꯂꯥꯏꯁꯣꯟ ꯁꯣꯟꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ "ꯊꯋꯥꯏ ꯂꯥꯡꯂꯣꯜꯂꯤꯕꯤ, ꯍꯟꯗꯛꯀꯤ ꯂꯥꯡꯕꯣꯜ ꯑꯁꯤꯗꯤ ꯇꯥꯏꯕꯜ ꯆꯤꯡꯖꯦꯜ ꯃꯇꯝ ꯁꯥꯡꯅ ꯇꯝꯂꯝꯗꯕꯅ ꯄꯨꯟꯁꯤ ꯆꯦꯟꯖꯦꯜ ꯇꯦꯟꯈꯤꯕꯅ ꯅꯪꯒꯤ ꯃꯄꯣꯛ ꯂꯥꯡꯕꯣꯜ ꯇꯦꯜꯂꯦꯗꯣ, ꯃꯣꯡꯕ ꯅꯔꯥꯟ ꯌꯥꯏꯗꯍꯜꯂꯣꯗꯣ, ꯏꯄꯨ ꯑꯩꯒꯤ ꯌꯥꯊꯪꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯔꯤꯛꯇꯣ ꯑꯃꯃꯝꯇ ꯂꯩꯔꯒ ꯆꯤꯡꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯅꯣꯡ ꯑꯈꯥꯛ ꯑꯔꯥꯎ ꯀꯌꯥꯁꯨ ꯈꯥꯛꯂꯝꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯕꯨ ꯃꯈꯣꯜ ꯊꯣꯛꯅ
ꯍꯥꯡꯗꯣꯛꯂꯛꯏ꯫ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯒꯤ ꯀꯤꯔꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯞꯐꯤꯡ ꯀꯤꯊꯤ ꯍꯧꯒꯠꯂꯛꯇꯨꯅ ꯁꯣꯔ ꯆꯅꯤꯡ ꯆꯃꯥꯡ ꯍꯣꯟꯗꯨꯅ ꯃꯁꯥ ꯑꯃꯨꯛꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯄꯥꯕꯨꯡ ꯊꯣꯡꯁꯦ ꯍꯥꯡꯂꯕ ꯃꯥꯜꯂꯦ ꯍꯥꯏꯔꯒ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕ ꯑꯍꯜꯁꯤꯒꯤ ꯃꯔꯨꯝꯗ ꯂꯩꯔꯒ ꯌꯦꯡꯉꯤ꯫ ꯑꯃꯥꯏꯕ ꯑꯍꯟ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯕꯗꯨ ꯂꯦꯞꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯌꯨꯝꯌꯥꯏꯗ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩ ꯄꯨꯊꯣꯟꯗꯨ ꯈꯪꯍꯧꯗ ꯐꯨꯠ ꯃꯨꯠꯈꯤ꯫ ꯖꯣꯟꯁꯟ ꯈꯣꯟꯖꯦꯜ ꯍꯧꯅ "ꯄꯥꯕꯨꯡ, ꯃꯩꯁꯤꯁꯨ ꯃꯨꯠꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯈꯠꯂꯛꯂꯤꯕꯣ? ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" ꯑꯃꯥꯏꯕ ꯑꯍꯟ ꯑꯃꯟꯕ ꯃꯔꯛꯇꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯔꯤꯛꯇꯨ ꯂꯩꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯖꯣꯟꯁꯟꯅ ꯀꯤꯔꯟ ꯈꯣꯟꯖꯦꯜ ꯍꯧꯅ "ꯄꯥꯕꯨꯡ, ꯃꯩꯁꯤꯁꯨ ꯃꯨꯠꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯑꯩꯗꯤ ꯌꯥꯝ ꯀꯤꯈꯠꯂꯛꯂꯤꯕꯣ? ꯁꯤꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ?" ꯑꯃꯥꯏꯕ ꯑꯍꯟ ꯑꯃꯟꯕ ꯃꯔꯛꯇꯨꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯔꯤꯛꯇꯨ ꯂꯩꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯀꯤꯔꯟꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯝꯗꯅ ꯃꯆꯤꯟꯗ ꯁꯣꯟꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯤꯔꯟꯒꯤ ꯇꯨꯡꯗꯒꯤ ꯈꯨꯠꯁꯥ ꯃꯉꯥꯅ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯇꯝꯗꯨꯗ ꯀꯤꯔꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ "ꯏꯃꯥ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯄꯥꯕꯨꯡ, ꯐꯃꯨꯡ ꯃꯅꯥꯛꯇ ꯀꯩꯅꯣꯝꯃ ꯂꯩꯔꯦ." ꯃꯁꯥ ꯇꯨꯄꯥꯏ ꯆꯟꯕ ꯃꯈꯩ ꯑꯃꯥꯏꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯁꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯂꯒ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯃꯥꯏꯀꯩ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯂꯪꯏ꯫ ꯈꯪꯍꯧꯗ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯟꯗꯨ ꯇꯦꯛꯂꯛꯄꯒꯨꯝ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯔꯛꯏ꯫ ꯖꯣꯟꯁꯟ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯥꯈꯠꯅ ꯈꯪꯗꯨꯅ ꯃꯁꯥꯗꯨ ꯂꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯄꯗ ꯐꯃꯨꯡꯗꯒꯤ ꯇꯥꯔꯛꯇꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ꯫ ꯑꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯤꯟꯗ ꯂꯥꯎꯒꯦ ꯇꯧꯔꯕꯁꯨ ꯏꯐꯥ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯀꯤꯃꯟꯈꯤꯕꯗꯒꯤ ꯍꯥꯊꯨ ꯃꯝꯕ ꯃꯔꯛꯇꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯐꯃꯨꯡ ꯂꯩꯕ ꯃꯥꯏꯀꯩ ꯊꯤꯔꯛꯏ꯫ ꯑꯁꯨꯝ ꯃꯈꯨꯠꯅ ꯃꯥꯔꯛꯄꯗ ꯑꯍꯟꯗꯨꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯍꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯊꯋꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂ ꯈꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ "ꯇꯥꯏꯕꯪ ꯃꯤꯔꯦꯟ ꯇꯥꯇꯥꯐꯝ ꯅꯠꯇꯦ, ꯏꯐꯝꯗ ꯍꯜꯂꯨꯍꯦ!" ꯑꯁꯤ ꯍꯥꯏꯕꯒ ꯊꯥꯎꯃꯩ ꯄꯨꯊꯣꯟꯗꯨ ꯐꯠ ꯂꯥꯎꯅ ꯉꯥꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯩꯗꯨ ꯉꯥꯜꯂꯛꯄꯗꯗꯤ ꯀꯤꯔꯟ ꯌꯦꯡꯂꯛꯄꯗ ꯑꯃꯥꯏꯕꯗꯨꯒꯤ ꯃꯁꯥꯗ ꯃꯈꯨꯠꯇ ꯁꯣꯛꯂꯨꯕꯣꯏ ꯈꯜꯂꯒ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯔꯒ ꯐꯤꯉꯧ ꯁꯦꯠꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯁꯣꯜꯂꯝꯕ ꯑꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ꯫ ꯑꯃꯥꯏꯕ ꯑꯍꯟ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯀꯥꯡꯈꯟ ꯃꯅꯨꯡꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯟꯊꯕ ꯇꯧꯗꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯔꯤꯛꯇꯨ ꯊꯥꯗꯠꯂꯒ ꯃꯪꯒꯟ ꯁꯨꯇ꯭ꯔ ꯃꯔꯨ ꯈꯔ ꯄꯥꯏꯔꯒ ꯂꯪꯁꯤꯜꯂꯤ꯫ ꯊꯋꯥꯏ ꯑꯗꯨ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯏꯃꯨꯡꯗꯒꯤ ꯄꯥꯏꯊꯣꯛꯂꯛꯈꯤ꯫ ꯊꯋꯥꯏ ꯑꯁꯤꯅ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯨꯝꯗꯨꯒꯤ ꯍꯥꯡꯂꯝꯕ ꯊꯣꯡꯗꯨ ꯃꯈꯣꯜ ꯍꯧꯅ ꯊꯨꯅ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯀꯤꯔꯟ ꯐꯃꯨꯡꯗ ꯐꯠ ꯆꯣꯡꯈꯠꯂꯤ꯫ ꯑꯃꯥꯏꯕ ꯑꯍꯟ ꯀꯤꯔꯟꯗ ꯍꯥꯏꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯄꯥꯕꯨꯡꯒꯤ ꯇꯨꯡ ꯏꯜꯂꯨ꯫ ꯑꯁꯣꯝ ꯊꯪꯕ ꯀꯥꯁꯤꯗ ꯆꯪꯉꯨꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯨꯝꯊꯔꯛꯂꯒ ꯑꯃꯥꯏꯕ ꯑꯍꯟ ꯑꯗꯨꯒ ꯊꯪꯅꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯃꯥꯏꯕ ꯑꯍꯜꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯌꯣꯠꯀꯤ ꯇꯥꯕꯨ ꯎꯄꯨ ꯃꯆꯥꯗꯨ ꯎꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯣꯠꯀꯤ ꯇꯥꯕꯨ ꯎꯄꯨ ꯃꯆꯥꯗꯨ ꯂꯧꯗꯨꯅ ꯄꯨꯊꯣꯛꯂꯛꯏ꯫ ꯀꯤꯔꯟ ꯃꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯤꯡꯗꯨꯅ ꯍꯪꯂꯛꯏ꯫ "ꯄꯥꯕꯨꯡꯅ ꯄꯥꯏꯔꯤꯕ ꯌꯣꯠꯀꯤ ꯎꯄꯨꯗꯨꯕꯨ
ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯀꯤꯔꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ ꯀꯤꯔꯟ, ꯑꯩꯅ ꯋꯥꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯃꯇꯥꯏꯒꯤ ꯀꯥꯆꯤꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯗꯥꯛꯁꯦ ꯑꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯧꯔꯨꯀꯣ, ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯍꯥꯡꯕ ꯏꯃꯩꯁꯦ ꯑꯁꯤꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯥꯔꯛꯀꯣ, ꯑꯗꯨꯒꯅꯦ ꯋꯥꯔꯣꯜ ꯄꯨꯝꯕꯁꯨ ꯄꯥꯕꯨꯡꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦꯀꯣ, ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯎꯔꯒꯅꯤ ꯈꯪꯂꯒꯅꯤꯗ꯫ ꯀꯤꯔꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯐꯛ ꯐꯤꯗꯥꯗꯨ ꯂꯧꯔꯨꯔꯒ ꯐꯤꯗꯥ ꯊꯥꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯍꯜꯁꯤꯁꯨ ꯍꯦꯛ ꯐꯝꯊꯩ, ꯑꯗꯨꯒ ꯌꯣꯠꯀꯤ ꯇꯥꯕꯨ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯁꯣꯜꯂꯒ ꯍꯥꯡꯗꯣꯛꯂꯛꯏ꯫ ꯀꯤꯔꯟ ꯐꯝꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯌꯣꯠꯀꯤ ꯇꯥꯕꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ, ꯑꯗꯨꯒ ꯉꯛꯅ ꯑꯃꯥꯏꯕ ꯑꯍꯟꯗ ꯍꯪꯂꯛꯏ, ꯄꯥꯕꯨꯡ, ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯑꯩꯗꯤ ꯄꯣꯠꯁꯛꯁꯤꯡꯁꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ, ꯌꯦꯡꯕꯗꯁꯨ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯕꯒꯨꯝꯅ ꯇꯧꯏ, ꯑꯁꯤꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯣꯏꯔꯕꯅꯣ? ꯑꯃꯥꯏꯕ ꯑꯍꯟ ꯋꯥꯉꯥꯡꯗ ꯄꯣꯠꯁꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯀꯤꯔꯟ, ꯌꯦꯡꯉꯨ, ꯑꯩꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯦ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯃꯁꯤꯅꯤ ꯅꯣꯡꯗ꯭ꯔꯦꯡ ꯃꯔꯨ ꯍꯥꯏꯕꯗꯣ, ꯑꯗꯨꯒ ꯃꯁꯤꯅ ꯊꯥꯡꯖ 8ꯗ ꯂꯥꯏꯁꯣꯟ ꯇꯤꯁꯣꯟ ꯇꯧꯗꯨꯅ ꯏꯔꯥꯠꯂꯕ ꯃꯇꯨꯡꯗ ꯐꯪꯖꯈꯤꯕ ꯄꯣꯠꯁꯛꯅꯤ꯫ ꯃꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯡꯒꯣꯏ ꯀꯧꯏ꯫ ꯃꯁꯤꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯀꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯄꯥꯕꯨꯡꯗꯤ ꯉꯁꯤ ꯊꯋꯥꯏ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕ ꯉꯛꯄ ꯃꯇꯧꯁꯦ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯀꯟꯈꯤꯕꯅ ꯏꯃꯨꯡ ꯑꯁꯤꯗ ꯐꯥꯎꯕ ꯆꯪꯕ ꯉꯝꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯠꯊꯒꯗꯕ ꯆꯥꯡꯌꯦꯡꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯅ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯁꯦ ꯂꯧꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯀꯅꯤ, ꯁꯦꯁꯦ꯫ ꯀꯤꯔꯟ ꯏꯉꯛ ꯉꯛꯅ ꯄꯣꯠꯁꯛꯇꯨ ꯄꯥꯏꯁꯤꯜꯂꯛꯄꯗ ꯃꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯕꯨ ꯑꯩ ꯄꯥꯏꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯀꯣ? ꯑꯃꯥꯏꯕ ꯑꯍꯜꯅ, ꯍꯦꯔꯥ ꯅꯨꯄꯥ ꯃꯆꯥꯅꯕꯨ ꯑꯗꯨꯛ ꯀꯤꯒꯟꯕ ꯅꯨꯄꯥ ꯃꯥꯟꯖꯈꯤꯗꯦꯗ꯫ ꯁꯦ ꯃꯨꯟꯅ ꯇꯥꯔꯣꯀꯣ, ꯑꯩ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯀꯦ, ꯅꯃꯤꯠ ꯎꯏꯁꯜꯂꯨ꯫ ꯖꯣꯟꯁꯟ ꯃꯃꯤꯠ ꯎꯏꯁꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯍꯜ ꯃꯈꯣꯡ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯃꯈꯨꯠ ꯈꯨꯕꯥꯛ ꯆꯥꯡꯖꯣꯞ ꯂꯣꯟꯅꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯏꯋꯥ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯍꯥꯏꯌꯨ ꯁꯤꯗꯕ, ꯅꯣꯡꯗꯣꯡꯊꯛꯇ ꯉꯥꯜꯂꯤꯕ, ꯏꯌꯥꯏꯊꯛꯇ ꯂꯩꯁꯥꯠ ꯂꯥꯡꯒꯣꯜ ꯇꯝꯂꯤꯕ, ꯃꯥꯒ ꯄꯥꯈꯪꯅꯤ ꯍꯥꯏꯅꯔꯤꯕ ꯅꯪꯒꯤ ꯅꯇꯤꯛ ꯅꯉꯥꯜꯗꯤ ꯇꯥꯏꯕꯪ ꯄꯨꯝꯕ ꯁꯥꯠꯄꯅꯤ ꯍꯦ꯫ ꯌꯥꯏꯗꯣꯡꯂꯣ, ꯌꯥꯀꯥꯏꯔꯣ, ꯁꯥꯐꯣꯡ ꯍꯨꯗꯣꯡ, ꯎꯔꯨꯃꯥꯒꯤ ꯌꯥꯊꯪꯅꯤ,